मियाम पेंदबसे तुम हेनगलली तोंगान तोंगान मफमद पेंदब खोलाउसिंग लौरमदगी हौजिकती चोंग लौबी अमदी गवर्नमेंट की थौदोकसिग मरी लैना मणिपुर पुंबा मंगानी गयब टोटल शटडाउन लाउथोखरे सेनाबा अथुबदा पुथोक्तबदी हेना कन्म खोंजंसिंग चंगसिलगनी हाय वाफमदुनि थमैसे कमाय येंबे मसी आइसु ngara akhoi su ngarang akhoi people's movement for peace and development PMPDM haidana akhoi nagagi tongan tongan ba akhoi gi lupsing yawba tuga akhoi maitai dagi su tongan tongan ba lup kyam yawba mera paibi ado imagi merana singba thai tongan tongan ba lup mayamam yawba akhoi pangan dagi su All Manipur Muslim Organizations Coordinating Committee Amokok amasung akhoi constituent body sing tongan tongan body khara yawba si apun ba akhoi committee amakak akhoi lei ado hairiba committee sina akhoi peace Manipur da akhoi ke kanglu phurup punama kiwa peace restoration taunana baga mari leina bada kanglu phurup mayam sige marakta akhoi punna coordinately work tawminaba yaba gi mechanism ma akhoi kamaina semkot pa yagadage haiba du wakhalon da yom phamora kanda semjaba lingjaba lupni hariba lup sigi oiba khoi mioi kuntha mukna saba khoi miot kangbu khangrang chasarubani ado khoi hana madu kari leramba meeting lai adu da khoi kaim khangdabida dum khoi laikhidraba du gi family aduga JSC unarakanda moigi wakhalon na moi sathariba thok thama aduga lengaka sanakhiba wari batai to karino haibda khoi engchendana satharubani chalubani ado akhoi ngrang lai phabadagi tongan tongan ba manipur gi mafam dei lakpa organization kya magi mihut singchu yauna akhoi lai khidraba du gi family da akhoi phamina bai khudong chaba ma khoi phangjarei akhoi gi maikai dagi so akhoi yoiba wakhalon phongdong na bai tanja ma khoi lawjarami ado lai khidraba du gi akhoi my family lekhidraba nga ani dugi mama amasung mapana akhoi sabsaba justice ki damak da thawak tawba pami miyamna justice ki damak da thawak tawbiyo lengak te khudong chaba opportunity karimata akhoi dil tawning de habse clear oina ngrang hai aduga JC su moina wari sanarubata akhoi lengak na akhoi kana torokba commitment lengak na sim khai sim di tawke na ga hairakba potsing do mayam da dum thami ade potsing do khanara matung da hanna leiramba akhoi demand aniyama amuk hana jesina thamkiba demand sing dui mathakta anauba demand ani maga hapchallaga akhoi nauhauna na amukka akhoi lengakta matam pi khre ko tangkon manga phawa adu phaw sa khoi shut down akhoi tongnana bagi afam lok narang akhoi warep lo naraka adu lok thokpa lei khre aduga masi phawgi manungda lengak na sapchana hairiba demand sing se fulfill tawdraga di makha taba series of akhoi ana kanba khongjang chanchan chi haiba mayam gi warep lo khiba lei khre ko tangse akhoi na lakning badi akhoi se da lamdam sida JC su yamna kaina tawrure haiba gi wafam di natte ko aduraga su JC na ahan bai tangkakta wari sanaruri base masi family ki understanding ga loina na sanaba tabane ba yes ana JC ki waina di satisfy oire family ki waina moi wa ta hini haiba gomba ahum amadi negotiate tawre atai ama wali ga haiba gomba somba potse JC to na madu haiba haitaba daki kana tawri oiba ya non khanai tawatabo JC se masina miyang mana lengaka wari sanaraga su madu magi family amasung tongan tongan ba sira involved toriba mera pai bi amasung organization mayam gi mihut singchiga hojik lengak na pire iba lengak na yare iba wafam sing duga madu thamaga phajana khoi khanna nei na matung da madu gi warep sing do puraga next round gi amu wari saba chapi bo oiro or chapi da ba oiro mayam gi warep ta endorse toraga chatpagi system ama JC da leigado bani ha wafam sing rang zat na set na thamna gra bani ara hojik adu makha da lorpa phirep ni hojik kano lorei do phirep se aduna sige wafam se total shutdown lakpai wafam se masi lengak nei chamcham na dil to bayaroi yamna section na yengado ba mi yengama khak sai da lei ana masi kari gum hiram ama fawada khoi compromise to bayaroi mi sing se puthok to bayaroi haibani mayam da mara leiba mi sing do madu pha da bayaroi haibani
NIA दा सिनखरबनीना मदु अखोई अदुम NIA ना तौजरा अनि अखोई लेखिद्रब सिंदुगी एक्सप्रेस पीरसी थबक पीरसी नत्रगा अखोई कनो तौरसी कई कईनो सरकार के माइकैदगी पीबे याबा खुदोंचाब सिंगसे पीरसी अदुगा मयामसु पोथारो अदुमाय तौरगा टेंशनलसी हाइबा पोचे मसी मियामना हंदकी मतांगसिदा यानिंग्रे हाइबा पोचे मसी मदि याम क्लियर ओइरे अदुना until and unless अखोई मी हाथ पसिंगसे हौजिकी क्राइम तौरिबा क्रिमिनल एक्टिविटीज तौरिबा म्यूसिंगसे मसी मियाम नदी कुकी मिलिटेंट सिंग न तौरकपनी हाइबगी चपचाबा थाजबा अदु लई अदु कुकी सिंग नदी मोय नती हाइबा फममसु लैरिबनिना मसी की असेंगबा कनानो मरा लैरिबसे कनाना तौबनो हाइबसे मसी चपचाना अखोई खंगनगदौबनी मरा लैबसिंगदो फारगा चपचाबा सेरक पीगदौनी हाइरिबा एरिया सिदा अदुम क्रिमिनल एक्टिविटीज तौरीबा कांगलुपसिंगदो मदु फ्री मूवमेंट तौरगा लैरियबको आजु सी चपचाना क्रैक डाउन तौगदोबनी मखाताना सुंबा पामदबा थौदोकसिंग मखाताना थुखल्लोय सिक्युरिटी के चपचाबा मेजर्स लौखले हाबसि थाजबा मियामदा लेहनगदबनी हाबसि वखलोनसे मणिपुरी मियामदा लै मसिगी अपामबसि यंगा लेंगाकनसु माना पाइखलिबा थौक थरमसिंगसे मसि फजना रिव्यू तौरगा मियामगी थाजबदो मदु फुलफिल तौहननबा खोंथांग पाइखत पिरगदी अखोई इंथबा तपथबा नॉर्मल सिदो लाकपा ngamgadra मदुगी पोटसिंगदो लाक्त्रगदी सुजिकी लैरिबा अखोई निन खोंगबा अरगी अखोई केनो मयाम से एजिटेटिव पोइबा एटमॉस्फियर से बसी मखाताना लेगद्रा हाइबसी वखलोन से थमजकी